Myanmar terror group Singna Manipuri Irang asi Chaothokhanba hotnariba asi Thingnaba ngasi dagi Odisha gi konung Bhubaneswar da pangthokpa houkhiba 58 suba DCP IG conference na kumna khannaba houkhre hairi conference asi ngasi numit yungba machong pung ani tabada Union Home Minister Amit Shah na chair lauraga hudokhibane numit humni chathagadaba conference asida Principal Secretary to Prime Minister National Security Advisor tongan state singi Home Minister DGP amadi Central Police Organization singi Chief Singna saruk yari mifam aduda Bangladesh Myanmar amasung China na maram oiraga lebak ase thengnariba kudung chadaba kayagi matang da Kupna Khannakhre madugi manungda Bangladesh da minority singna thengnariba kudung chadaba amadi Myanmar terror group singna Manipur da thokliba Irang asi chaothok-hannaba kana honariba asi yauna tongan hiram kaya yauri conference asida mamangda lauthokhiba India gi kwaidagi faba police station ahumda mana piba kanduina kwaidagi faba police station tara ki maming su lauthokani haire conference asigi ahan session da emerging security challenges and countermeasures along international borders with Bangladesh and Myanmar high bihiram da Khannakhre mathangi session dana immigration issues role and response of states high bihiram da Khannakhre haire mamang thaktagi pangthoktuna lakpagom chahi asigi oinasu conference ase hybrid format chathare masida tongan ba state amadi union territory singi DGP sing amade Central Armed Police Force ke luchingba kaya Bhubaneswar da hakthengna conference yaurabasu kaya amade virtual gi kuthang da saruk yari conference asigi saruk ama oina numit khudingi yoga session amam su pangthokani haire conference asigi hayek dini chanba numita overview of the national security scenario amade counter terrorism changing context and emerging contours high bihiram da khana nainakadori aduga aroiba numitana China's growing presence in South Asia implication for India amade the security situation in our neighborhood impact on India high bihiram da khana kani haire Ministry of Home Affairs na thadorokpa cherol amana hai conference asina leibak asigi makok thongba police officers sing amade security administrators sing ani ke marakta puna khana nainabage kudongchaba ama fanghalagani Masina India Pumbada Police na Thingnaba operational infrastructure amade miyamgi yaifana paikhatpa thabak thoram singda Thingnaba kudong chadaba sing adu khangdoknabage achogo kudong chaba ama pirakani conference asida khannariba khudingma Prime Minister Narendra Modi na kupna yengli amade chahi asidagi hauna anoba feature kaya amasu conference asida hapchile haire ningsingba yabade conference asi kumja English nganising taraga mari tagi leptana pangtoktuna lakpane mamang thakta conference ase Assam ki Guwahati Gujarat के रन ऑफ कंस तेलंगाना के हैदराबाद मध्य प्रदेश के तेकानपुर गुजरात के स्टैच्यू ऑफ यूनिटी महाराष्ट्र के पुणे उत्तर प्रदेश के लखनऊ राजस्थान के जयपुर अमदे न्यू दिल्ली दा पांथोकपा लेख्रबने